나라면 이제 칼파래 되게 짝이 빠지던데 미치 선선 요리는 짝이 빠야되다 가라오잖아 분절에 등한 마야지다네 수원타다는 데 등한 하가다 까리하 사이다 하가다 한디네 좀 뭐네 좀 유야공라공 또 잡는 보니 좀 세게 하는 거 해다 통하면 토야 사이버 토고 야오래다 응하면 응하면 마지 khá ꯌꯥꯝꯅ khá ꯆꯤꯡꯅꯔꯤꯕ ꯂꯩꯅꯥ ꯍꯥꯏꯖꯔꯨꯕ ꯂꯩꯅꯥꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯊꯛꯄ ꯆꯠꯄ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯊꯥꯖꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯗꯣꯛꯇꯔꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯥꯏꯕꯁꯦ ꯊꯥ 3 ꯍꯥꯏꯕꯅꯦ ꯊꯥ 3ꯒꯤ ꯃꯅꯨꯡ ꯍꯥꯏꯕꯁꯦ ꯊꯥ 3 ꯍꯥꯏꯁꯦ ꯊꯥ ꯑꯃꯗꯒꯤ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯌꯥꯔꯔꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯉꯁꯥꯏ ꯊꯥ ꯑꯃꯗ ꯃꯥꯗꯣ ꯐꯨꯟꯖꯜꯂꯅꯤ ꯊꯥ 2 ꯐꯨꯟꯖꯜꯂꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯩꯇꯕꯒꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯇꯕ ꯑꯗꯨꯅ ꯐꯔꯛꯄ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯄ ꯍꯥꯏꯁꯦ ꯍꯥꯟꯅ ꯆꯥꯛ ꯄꯦꯠꯂꯒ ꯆꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯄꯦꯠꯄꯒ ꯑꯀꯟꯕꯕꯨ ꯆꯥꯈꯠꯂꯛꯑꯦꯕ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ khana khana isra sum saida singidi ta ibe thao tha ka na de sa tha ꯑꯗꯣ ꯈꯅꯥꯎꯁꯤꯗ ꯄꯣꯝꯃꯤꯗꯨꯗꯤꯅꯦ ꯇꯞ ꯇꯞꯅ ꯐꯔꯛꯀꯗꯕꯅꯦꯕ ꯍꯦꯛ ꯆꯥꯕꯒꯗꯤ ꯐꯔꯣꯏꯗꯅ ꯑꯗꯣ ꯗꯣꯛꯇꯔꯁꯨ ꯃꯌꯥꯝ ꯌꯦꯡꯉꯤꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯍꯣꯏꯅ ꯏꯃꯧ ꯅꯨꯄꯤꯅ ꯁꯦꯕꯥꯁꯨ ꯌꯥꯝ ꯇꯧꯕꯤꯔꯤꯁꯦ ꯄꯦꯟꯗ꯭ꯔꯣ tawda isa pa asijo isa pa na sa perni tawda amadu ha pukapare yamare pukale ma loi tawi alagi ne kan lo ko kan ni ma mai cha tek cha thingjan nai si da to sa mo kan no thingjan ni ani hing amuti pangtara thingjan ma ne khanghaudre yana ꯑꯗꯣ ꯉꯁꯤ ꯆꯥꯛ ꯀꯌꯥꯝ ꯆꯥꯔꯕ ꯆꯥꯛ ꯀꯌꯥꯝ ꯆꯥꯔꯕ ꯉꯁꯤꯗꯤ ꯁꯨꯛ ꯌꯥꯝ ꯆꯥꯏ ꯍꯪꯒꯥꯝ ꯊꯣꯡꯕꯗꯨꯒ ꯉꯥ ꯇꯥꯎꯕꯗꯨꯒ ꯉꯥ ꯆꯥꯗꯅ ꯉꯥꯗꯨ ꯊꯤꯔꯛꯏ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗꯨꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯁꯦ ꯐꯥꯏꯇꯣ ꯁꯥꯏꯟꯁ ꯊꯣꯡꯃꯩꯕꯨꯡ ꯇꯤꯝꯗꯒꯤ ꯂꯥꯛꯆꯕꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯩꯁꯦ ꯃꯣꯡꯖꯝꯗꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯁꯔꯗꯒꯤ ꯍꯥꯟꯅ ꯈꯪꯃꯤꯟꯅꯖꯩ ꯁꯔꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯁꯔꯅ ꯍꯥꯟꯅ ꯍꯥꯏꯕꯤꯔꯣ ꯑꯩꯁꯦ ꯃꯣꯡꯖꯝ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯩꯒꯤ ꯃꯤꯡꯅ ꯋꯥꯏꯈꯣꯝ ꯁꯆꯤꯟꯗ꯭ꯔ ꯁꯤꯡꯍ ꯑꯗꯨꯒ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯀꯟꯗꯤꯁꯟꯗꯨꯒ ꯍꯧꯖꯤꯛ ꯁ꯭ꯇꯦꯝ ꯁꯦꯜꯁꯦ ꯆꯥꯔ ꯃꯇꯨꯡꯗ ꯁꯔꯅ ꯍꯥꯟꯅ ꯏꯃꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕꯗꯣ ꯑꯗꯨꯝ ꯁꯔꯒꯤ ꯀꯥꯟꯅꯔꯛꯄꯁꯨ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯟꯅ ꯏꯃꯥꯁꯦ ꯃꯥꯁꯦ ꯈꯅꯥꯎꯁꯦ ꯁꯥꯏ ꯍꯥꯏꯔꯝꯕꯗꯒꯤ ꯅꯥꯏ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗ ꯁꯨꯝ ꯀꯩꯀꯩ ꯇꯧꯔꯤꯕꯅꯤꯅ ꯁꯨꯝ ꯐꯒꯤꯗ ꯈꯟꯅ ꯑꯗꯨꯝ ꯇꯧꯔꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯗꯥꯛꯇꯔꯗ ꯌꯦꯡꯕ ꯈꯣꯠꯄ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯈꯔ ꯆꯤꯡꯅꯔꯤꯕ ꯂꯩꯅꯥ ꯍꯥꯏꯖꯔꯨꯕ ꯂꯩꯅꯥꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯄꯒ ꯑꯗꯩ ꯃꯁꯥꯁꯦ ꯁꯣꯟꯖꯜꯂꯛꯄꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯩ ꯌꯥꯏꯕ ꯈꯣꯠꯄ ꯇꯧꯒꯗꯕꯗꯣ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯋꯥꯖꯔꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯤꯝꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯁꯤꯗ ꯐꯣꯟꯗ ꯅꯪꯖꯜꯂꯒ ꯀꯂꯦꯛ ꯇꯧꯋꯦꯅ ꯃꯤꯁꯣꯏꯗ ꯀꯂꯦꯛ ꯇꯧꯕꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯁꯤꯗ ꯆꯥꯕꯒꯤ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯆꯥꯕ ꯌꯥꯝꯗ꯭ꯔꯦ ꯆꯠꯄ ꯆꯤꯡꯉꯥꯏꯅ ꯁꯥꯡꯅ ꯆꯠꯄ ꯌꯥꯝꯗꯦꯀꯣ ꯃꯈꯣꯡ ꯉꯥꯎ ꯈꯣꯠꯄ ꯇꯧꯕ ꯑꯗꯩꯗꯤ ꯏꯁꯤꯡ ꯊꯛꯄꯗ ꯋꯥꯅ ꯊꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯑꯍꯥꯟꯕꯗ ꯃꯔꯤ ꯎꯝꯈꯤ ꯃꯥꯜꯂꯦ ꯃꯤꯁꯣꯏꯗꯀꯣ ꯃꯔꯤ ꯎꯝꯈꯤꯕꯒꯤ ꯄꯦꯀꯦꯠ 2ꯒꯨꯝꯕ ꯎꯝꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯆꯥꯛ ꯆꯥꯕꯁꯦ ꯍꯧꯔꯛꯑꯦꯕꯀꯣ ꯈꯔ ꯁꯨꯝ ꯍꯧꯔꯛꯑꯦꯕ ꯆꯥꯛ ꯆꯥꯕꯁꯦ ꯑꯗꯩꯗꯤ ꯁꯤ ꯄꯦꯀꯦꯠ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯔꯤ ꯎꯝꯕꯁꯦ ꯇꯣꯛꯑ ꯃꯇꯨꯡꯗ ꯄꯦꯀꯦꯠ 3 ꯎꯝꯃꯛꯄꯗꯒꯤꯀꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯍꯣꯏ ꯃꯥꯒꯤ ꯍꯥꯟꯅꯒꯤꯗꯨꯗꯤ ꯗꯥꯏꯔꯦꯛ ꯈꯨꯗꯛꯇ ꯐꯕ ꯄꯣꯠ ꯇꯞꯅ ꯐꯒꯗꯕ ꯄꯣꯠꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯆꯥꯕ ꯃꯁꯥ ꯄꯥꯡꯒꯟ ꯀꯟꯕ ꯃꯅꯤꯡ ꯃꯌꯥ ꯆꯠꯄ ꯈꯣꯠꯄ ꯑꯗꯩ ꯊꯣꯡꯒꯥꯟꯕꯨ ꯊꯣꯛꯄ ꯈꯣꯠꯄ ꯁꯤ ꯂꯣꯏ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯍꯣꯡꯕꯁꯦ ꯁꯔ ꯍꯣꯏ ꯌꯥꯝ ꯐꯩꯌꯦ ꯁꯤ ꯀꯩꯅꯣꯁꯦ ꯍꯤꯗꯥꯛꯁꯦ ꯗꯣꯛꯇꯔꯅꯗꯤ ꯀꯩ ꯍꯥꯏ ꯗꯥꯛꯇꯔꯅ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯗꯥꯛꯇꯔꯅ ꯍꯥꯏꯁꯦ ꯃꯁꯦꯡꯅ ꯍꯥꯏꯕꯗ ꯃꯩ ꯌꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯅꯦꯕꯀꯣ ꯖꯒꯥꯁꯦ ꯃꯩ ꯌꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯖꯒꯥ ꯑꯣꯏꯕ ꯑꯗꯩ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯃꯩ ꯌꯥꯏꯕꯁꯦ ꯀꯦꯃꯣ ꯀꯥꯞꯀꯗꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯋꯥꯕ ꯑꯃ ꯃꯁꯥꯁꯨ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯗꯥꯛꯇꯔꯅꯁꯨ ꯀꯦꯃꯣ ꯀꯥꯞꯄꯗꯣ ꯑꯗꯨꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯒ ꯀꯥꯞꯄꯒꯨꯝꯕꯁꯦ ꯁꯨꯝ ꯍꯥꯏ ꯈꯣꯠꯄꯗ ꯄꯣꯊꯥꯗꯅ ꯑꯗꯨꯝ ꯇꯧꯋꯤꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯃꯥꯅ ꯃꯇꯝ ꯁꯥꯡꯅ ꯈꯔ ꯂꯩꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯒꯁꯨ ꯆꯍꯤ 3-4 ꯑꯃ ꯀꯟꯅ ꯂꯩꯍꯟꯕꯗꯣ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯃꯆꯥꯁꯤꯡ ꯀꯨꯝꯍꯩ ꯌꯦꯡꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯇꯥꯟꯅꯖꯀꯥꯟꯗ ꯃꯤꯁ ꯍꯣꯏ ꯃꯌꯥꯝ ꯑꯃ ꯇꯥꯟꯅ ꯀꯥꯟꯗ ꯁꯤꯁꯦ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤ ꯁꯤ ꯆꯥꯔꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯅ ꯁꯤ ꯆꯥꯀꯥꯟꯗ ꯍꯧꯖꯤꯛ ꯊꯥ 3-4 ꯁꯨꯖꯜꯂꯛꯑꯕꯁꯦ ꯐꯔꯦ ꯍꯥꯏꯗꯤ ꯐꯖꯅ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯆꯠꯄ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯊꯥꯖꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯥꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯅꯍꯥꯟꯗꯤ ꯀꯩꯅꯣꯒꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯗꯣꯛꯇꯔꯅ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯥꯏꯕꯁꯦ ꯊꯥ 3 ꯍꯥꯏꯕꯅꯦ ꯊꯥ 3ꯒꯤ ꯃꯅꯨꯡ ꯍꯥꯏꯕꯁꯦ ꯊꯥ 3 ꯍꯥꯏꯁꯦ ꯊꯥ ꯑꯃꯗꯒꯤ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯌꯥꯔꯔꯣꯏ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯏꯁꯦ ꯐꯨꯡꯒꯠꯂꯒ ꯊꯪꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯌꯥꯝ ꯋꯥꯕ ꯅꯣꯁ ꯐꯤꯗꯤꯡ ꯇꯧꯕꯒꯤ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯁꯥꯗ ꯑꯍꯜ ꯑꯣꯏꯅ ꯅꯣꯁ ꯐꯤꯗꯤꯡꯁꯨ ꯍꯩꯅꯗꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯃꯥꯒꯤ ꯅꯣꯁ ꯐꯤꯗꯤꯡ ꯇꯧꯔꯒ ꯃꯥꯅ ꯋꯥꯖꯕꯗ ꯎꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯂꯧꯊꯣꯛꯎꯔꯦꯕꯀꯣ ꯁꯤ ꯇꯧꯗ꯭ꯔꯤ ꯃꯥꯡꯁꯤꯗ ꯀꯣꯟꯅ ꯁꯤ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗꯗꯤ
ꯉꯁꯥꯏ ꯊꯥ ꯑꯃꯗ ꯃꯥꯗꯣ ꯐꯨꯟꯖꯜꯂꯅꯤ ꯊꯥ ꯑꯃꯅꯤ ꯐꯨꯟꯖꯜꯂꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯩꯇꯕꯒꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯇꯕ ꯑꯗꯨꯅ ꯐꯔꯛꯄ ꯆꯥꯕ ꯊꯛꯄ ꯌꯥꯔꯛꯄ ꯍꯥꯏꯁꯦ ꯍꯥꯟꯅ ꯆꯥꯛ ꯄꯦꯠꯂꯒ ꯆꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯄꯦꯠꯄꯒ ꯑꯀꯟꯕꯕꯨ ꯆꯥꯈꯠꯂꯛꯑꯦꯕ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯤꯡꯗꯤ ꯆꯥꯃꯨ ꯀꯧꯏ. ꯆꯥꯃꯨ ꯑꯣ ꯑꯗꯣ ꯏꯃꯥꯒꯤ ꯍꯧꯖꯤꯛ ꯈꯅꯥꯎ ꯅꯥꯔꯀꯥꯟꯗ ꯆꯥꯕ ꯊꯛꯄ ꯌꯥꯔꯝꯗꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯔꯤ? ꯍꯣꯏ ꯈꯅꯥꯎꯁꯦ ꯐꯨꯟꯒꯠꯇꯅ ꯅꯥꯕꯗꯣ ꯅꯥꯔꯝꯃꯦ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯑꯗꯒꯤ ꯆꯥꯛ ꯌꯣꯠꯄꯁꯤꯗꯅꯦ ꯃꯤꯠꯁꯦ ꯎꯁꯟ ꯌꯣꯜꯂꯤꯅ ꯆꯥꯛ ꯌꯣꯠꯄ ꯌꯥꯗꯗꯅ ꯃꯤꯠꯁꯦ ꯎꯁꯟꯁꯦ ꯌꯣꯜꯂꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯠꯁꯦ ꯎꯁꯟꯗꯁꯨ ꯑꯗꯨꯝ ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦꯕ ꯑꯄꯦꯠꯄ ꯆꯥꯛ ꯆꯥꯛꯇꯤ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯎꯔꯗꯤ ꯑꯗꯨꯝ ꯆꯥꯔꯦꯕ ꯉꯥꯒ ꯌꯥꯎꯔꯗꯤ ꯌꯥꯝ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡꯒ ꯊꯣꯡꯉꯗꯤ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯕꯨ ꯑꯩ ꯈꯔꯗꯤ ꯍꯣꯏ ꯀꯣꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤ나 ꯄꯥꯛꯄꯗꯤ ꯂꯩꯔꯦꯕ ꯑꯗꯣ ꯋꯥꯉꯥꯡꯁꯦ ꯀꯟꯅ ꯉꯥꯡꯉꯗꯤ ꯋꯥꯁꯤ ꯗꯥꯏꯔꯦꯛ ꯐꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯈꯨꯇꯥ ꯑꯃ ꯇꯧꯔꯦ ꯐꯨꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯐꯨꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯇꯥꯔꯛꯑꯦꯕ ꯋꯥ ꯉꯥꯡꯕꯁꯦ ꯑꯗꯣ ꯁꯤ ꯇꯞꯅ ꯐꯔꯛꯀꯅꯤꯗꯤ ꯍꯥꯏ ꯑꯗꯣ ꯐꯕꯗꯤ ꯌꯥꯝ ꯐꯔꯦ ꯏꯕꯦꯝꯃ ꯍꯣꯏ ꯇꯧ ꯍꯤꯗꯥꯛꯁꯤꯅ ꯑꯩꯁꯦ ꯌꯥꯝ ꯐꯔꯦꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯐꯔꯦ ꯈꯣꯡ ꯍꯥꯝꯕ ꯇꯦꯟ ꯅꯥꯏꯔꯦ ꯏꯁꯤꯡ ꯆꯠꯄ ꯑꯗꯨꯝ ꯆꯠꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯒ ꯏꯃꯥꯅ ꯁꯤ ꯆꯥꯔꯛꯏꯁꯦ ꯁꯤ ꯆꯥꯔ ꯃꯇꯨꯡꯗꯅꯦ ꯏꯃꯥꯅ ꯆꯠꯄ ꯈꯣꯠꯄ ꯍꯥꯟꯅꯗꯤ ꯉꯝꯃꯝꯗꯦꯗꯅ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯂꯥꯛꯄꯗꯁꯨ ꯍꯤꯞꯄꯒ ꯂꯩꯔꯝꯕꯗꯣ ꯅꯣꯁ ꯐꯦꯗꯤꯡ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯔꯀꯥꯟꯗꯅꯤꯗꯅ ꯆꯥꯕꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯔꯀꯥꯟꯗꯅ ꯏꯃꯥꯅ ꯆꯥꯛ ꯆꯥꯕ ꯀꯩꯀꯥ ꯌꯥꯔꯛꯏꯁꯦ? ꯑꯩ ꯈꯪꯗꯦꯕꯀꯣ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯐꯅ ꯀꯨꯏꯅ ꯑꯣ ꯕꯦꯀꯦꯠ 2ꯒꯨꯝꯕ ꯆꯥꯔꯀꯥꯟꯗꯅꯤ ꯅꯠꯇ꯭ꯔꯥ? ꯆꯠꯄ ꯍꯧꯖꯤꯛꯁꯦ ꯊꯣꯡꯒꯥꯟꯐꯥꯎ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯆꯠꯄ ꯉꯝꯃꯦꯕ? ꯆꯠꯂꯦ ꯃꯣꯏꯒ ꯎꯗꯅ ꯁꯠꯂꯦ ꯆꯥꯔꯕ ꯑꯩꯗꯣ ꯆꯠꯂꯤꯃꯤꯅ ꯃꯣꯏ ꯍꯥꯏꯗꯤ ꯁꯟ ꯅꯨꯡꯉꯥꯏꯅꯁꯨ ꯁꯟꯅꯤ ꯈꯣꯠꯆꯟꯅꯤꯁꯨ ꯉꯥꯡꯕꯗꯣ ꯑꯩꯅ ꯃꯥꯏ ꯃꯌꯨꯝ ꯁꯥꯏ ꯑꯗꯣ ꯌꯦꯡꯅꯤꯡꯃꯟꯒꯗ ꯆꯦꯛꯀ ꯆꯤꯡꯁꯤꯜꯂꯦꯒ ꯍꯥꯏꯔꯒ ꯑꯩ ꯌꯦꯡꯅꯤꯡꯕꯒ ꯆꯠꯂꯨꯔꯦ ꯑꯗꯣ ꯃꯣꯏꯅꯁꯨ ꯀꯣꯛ ꯐꯣꯟ ꯇꯧꯔꯒ ꯌꯥꯗꯣ ꯂꯧꯔꯒ ꯐꯣꯟ ꯇꯧꯔꯒ ꯌꯥꯗ ꯊꯤꯜꯂꯛꯑꯦ ꯃꯧꯗ ꯁꯤꯐꯥꯎ ꯁꯦꯒꯥ ꯆꯠꯄ ꯁꯨꯝ ꯃꯧ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯍꯛꯆꯥꯡꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯨꯒ ꯁꯥꯔ ꯍꯣꯏꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯐꯕ ꯑꯗꯩꯗꯤ ꯏꯃꯥꯁꯨ ꯐꯖꯅ ꯀꯤꯌꯣꯔ ꯑꯣꯏꯔꯒ ꯐꯖꯅ ꯑꯩꯈꯣꯏꯅ ꯉꯝꯃꯤꯉꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯁꯥꯔ ꯍꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯁꯤꯈꯛ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯒꯦ. ꯊꯦꯡꯛ ꯌꯨ. ꯆꯥꯛ ꯃꯔꯨ ꯆꯥꯔꯒ ꯍꯦꯛꯇ ꯌꯥꯝ ꯐꯛꯇꯅ ꯂꯩꯔꯝꯃꯕꯅꯦꯕ ꯆꯥꯛ ꯆꯥ ꯌꯥꯗꯅ ꯌꯣꯛꯄ ꯌꯥꯗꯅ ꯃꯤꯠ ꯁꯟ ꯑꯣꯠꯇꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯆꯥꯕ ꯆꯥ ꯌꯥꯕꯗ ꯀꯟꯅ ꯋꯥ ꯉꯥꯡꯉꯒꯁꯨ ꯂꯣꯟꯁꯦ ꯀꯩꯅꯣꯝ ꯇꯧꯕꯁꯦ ꯇꯧꯋꯦꯕ